이bungo masing aja hujipau gatri male ibungo hagolone nangbo school ga chalaro haibro pungse ayore hagolo ibungo kay nang tasiba anga mo oibagi ngata huwatana leg su pa bai wakhan su leite hagolo almai tori kamai mi oi dorige nachi hoina kamai tawbuno khangde ngata huwatana masagi mathau tawraga nongmata sungangnade yam thona hagolo tabro hagolo ko Ibema loire ba? Loire. Se mama tawbirage. Payo se ribal lokhatke. Ibungo dudi loidriba zatla. Khangde ma. Ngoksanaganu ko school da. Hoi. Ozana takpado thawai yauna tagadaba ko. Hoi ma. Ibungo kaidorige nangbo hujip phawba nachiedi loirabani tholo khongop tongjalo ibema tholo ibungo kaino nang toisibo nasagi na thawmta suma sakhangde nangna dubai tordi kamai mi oidorige ngai kho manam nam khige kamai ngangna dorige si angang sibo ngangna bon thok no wa dori se manam nam birage se bela so fajan chalu ko bye bye Masigi pari heba tigidi hola jo suno nok ke baje sula ela roi de bani ma hek ngai beda kang ta bani heta ha da bani jai jabra khang poti lakti la male o sapa jaba nangna nong mata so ibungai mudana nangna sham school chaning ju kai no ba o yare thinga su sei sa su ei tungai jaraga chasi lao parisibu kamai tawdorige kaidorgani koi paribo laik phangi inthi nungai na paw yade wasu ingangangde anga ama oibagi masung mamanaba pundana sen chongdana sanaba sunate aisu khangre boarding da tham dokharse adu argana maya marak tillaga magi maung matawsa khara hongra yengsi magi maung sida boarding da le haningtre yumda leiraga akhoi na bok senaba ngamde boarding da thamaga hena mangbo orakani da adu argadi magi mathasa angonda salanu nang mama natro nang ngamnaba angang do waro ai thabam ta loisinge
ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯋꯥ ꯑꯃꯇ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯗꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯇꯥꯕ꯭ꯔꯣ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯅꯣꯏ ꯃꯥ ꯅꯥꯏ ꯍꯥꯏꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯆꯍꯤ ꯈꯔ ꯌꯥꯝꯁꯤꯜꯂꯛꯄꯒ ꯃꯁꯥ ꯈꯤꯇꯪ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯋꯥꯈꯜ ꯄꯪꯄꯤꯛꯇ ꯄꯤꯛꯁꯜꯂꯦ ꯑꯣ ꯐꯔꯦꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯣ ꯅꯪꯗ꯭ꯔꯗꯤ ꯑꯉꯥꯡꯈꯩꯗꯣ ꯑꯃꯨꯛ ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯈꯪꯉꯔꯣꯏ ꯍꯣ ꯅꯪꯅꯕ ꯍꯜꯂꯛꯀꯅꯤꯌꯦ ꯊꯤꯟꯕꯗꯨꯇꯪ ꯊꯤꯟꯕꯤꯔꯝꯃꯣ ꯏꯃꯥꯗꯣ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯅꯕ ꯉꯥꯏꯍꯥꯛꯇ ꯁꯛꯁꯦ ꯎꯠꯂ ꯂꯥꯛꯆꯒꯦ ꯐꯔꯦ ꯑꯗꯨ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ 나빠도 질리버 삼지기 나좀 진비로 야 Kaya naman na, nabong nga abo. 말이야 nanga 시키더라게 와 숭앙앙게 녹빠져 숭녹 녹대 Maruna, ay hindi. 그러게 봐도 아이곤도 하러 봐 아이 누가이대 봐 신호 에 아두네 봐 ꯉꯁꯥꯏꯗꯨ ꯃꯥꯏꯅ ꯎ ꯌꯥꯗ꯭ꯔꯣ ꯍꯣꯔꯦꯟꯅꯦ ꯃꯈꯥꯗ ꯀꯥꯏꯒ ꯕꯣꯜ ꯁꯤꯡꯅꯁꯦ ꯂꯣꯏꯁꯜꯂ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯍꯧ ꯂꯥꯛꯇꯣꯏꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ 제토이비 ꯑꯩꯈꯣꯏꯒꯤ ꯁꯥꯛ ꯐꯖꯕ ꯍꯦꯔꯣ ꯍꯥꯀꯠꯆꯔꯁꯨ ꯑꯗꯨꯝ ꯈꯥꯡꯂꯤꯕꯗꯣ ꯁꯨꯝ ꯈꯣꯠꯇꯕꯗꯣ ꯂꯩꯇ꯭ꯔꯣ ꯂꯩꯕꯅꯦ ꯕꯨꯡꯉꯣ ꯃꯔꯨ ꯅꯥꯔꯛꯑꯦ ꯊꯣꯂꯣ ꯂꯥꯛꯑꯣ ꯄꯥꯔꯤ ꯍꯥꯀꯠꯆꯕꯗꯣ ꯈꯥꯡꯉ ꯂꯩꯗꯣꯏ ꯁꯔꯨꯛ ꯍꯥꯀꯠꯆꯕ ꯈꯣꯠꯄ ꯑꯣꯏꯅ ꯃꯈꯥ ꯂꯩꯀꯥꯏꯒ ꯕꯣꯜ ꯁꯤꯡꯅꯔꯨꯁꯦ ꯄꯥꯟꯗꯨ ꯃꯣꯏ ꯇꯣꯝꯄꯨ ꯍꯣꯏꯁꯨ ꯂꯝꯄꯥꯛꯇ ꯂꯣꯏ ꯉꯥꯏꯍꯧꯔꯕꯅꯤ ꯂꯥꯛꯑꯣ ꯅꯩꯊꯔꯨꯔꯁꯤ ꯂꯥꯛꯑꯣ Maruna, ay yaroida. Na dun sanawuro. ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯧꯔꯣ ꯀꯅꯥꯝ ꯄꯨꯟꯗꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯈꯔꯁꯨ ꯆꯦꯟ ꯆꯣꯡꯗꯅ ꯇꯧ ꯂꯥꯛꯑꯣ ꯆꯧꯁꯤ ꯂꯥꯛꯑꯣ ꯍꯩꯃꯥ ꯃꯔꯨ ꯅꯥꯎ ꯅꯪ ꯂꯥꯛꯏꯔꯣ ꯅꯦꯅꯦ ꯄꯥꯔꯤꯁꯦ ꯕꯣꯜ ꯁꯥꯟꯅꯧꯁꯦꯅ ꯍꯧꯕ ꯂꯥꯛꯏꯅꯦ ꯅꯪꯅ ꯑꯩꯈꯣꯏ ꯄꯥꯔꯤ ꯍꯣꯏꯗꯨꯕꯨ ꯃꯥꯕꯨ ꯌꯥꯔꯕ꯭ꯔꯥꯅꯦ ꯃꯥꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯃꯤ ꯄꯨꯟꯕꯒꯤ ꯊꯕꯛꯁꯦ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯌꯥꯎꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯈꯤꯇꯪ ꯉꯥꯡꯉꯨꯔꯒꯅ ꯁꯥꯎꯗꯣꯏꯒ ꯄꯩꯗꯣꯏꯒ ꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯗꯨꯕꯣ ꯇꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯀꯥꯟꯅꯔꯔꯣꯏ ꯏꯕꯨꯡꯉꯣ ꯅꯣꯏ ꯁꯥꯟꯅꯖꯔꯨꯔꯣ ꯍꯣꯏꯅꯤꯅꯦ 이베마 ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯃꯅꯨꯡꯗ ꯄꯥꯔꯣ ꯂꯥꯎ ꯍꯣꯏ ꯏꯃꯥ ꯅꯣꯏ ꯑꯅꯤꯕꯨ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯗ꯭ꯔꯕꯣ ꯄꯥꯔꯦ ꯄꯥꯕꯨꯡ ꯂꯣꯏꯗ ꯉꯥꯏꯔꯤꯌꯦ ꯉꯥꯛꯇꯪ ꯕꯨꯡꯉꯣꯒ ꯒꯦꯝ ꯁꯥꯟꯅꯔꯝꯕꯅꯦ ꯐꯔꯦ ꯏꯕꯨꯡꯉꯣ
ꯅꯪꯁꯦ ꯅꯃꯥꯅ ꯌꯥꯝ ꯁꯥꯎꯋꯤ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ ꯄꯥꯕꯨꯡ ꯃꯃꯥꯗꯤ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯥꯡꯉꯦ ꯁꯥꯟꯅꯕ ꯆꯠꯂꯁꯨ ꯑꯗꯨꯝ ꯉꯥꯡꯉꯦ ꯂꯥꯏꯔꯤꯛꯁꯨ ꯄꯥꯎ ꯈꯤꯇ ꯑꯗꯨꯝ ꯍꯥꯏ ꯅꯃꯥꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯅ ꯍꯥꯏꯔꯤꯅꯤꯅꯦ ꯁ꯭ꯀꯨꯜꯗꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯁꯣꯜꯂꯦꯅ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯝ ꯂꯥꯛꯍꯜꯂꯤ ꯑꯗꯨꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯁꯥꯎꯕ ꯇꯥꯕꯅꯤ ꯏꯕꯦꯝꯃ ꯅꯃꯥꯗꯤ ꯆꯥꯛ ꯊꯣꯡꯉꯤꯕꯅꯦ ꯄꯥꯕꯨꯡ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯅꯅꯥꯎꯁꯦ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯄꯥꯃꯤꯟꯅꯧꯅꯦ ꯃꯊꯟꯇ ꯄꯥꯔꯗꯤ ꯑꯝꯇ ꯌꯥꯔꯔꯣꯏꯅꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯝ ꯄꯥꯃꯤꯟꯅꯩꯌꯦ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯂꯥꯏ ꯑꯗꯨꯝ ꯌꯦꯛꯑ ꯂꯩꯌꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗ꯭ꯔꯕꯣ ꯅꯪꯁꯤ ꯉꯥꯡꯅꯕꯁꯦ ꯌꯥꯝ ꯋꯥꯏꯁꯦ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯁꯥꯎꯍꯟꯒꯅꯨꯀꯣ ꯍꯟꯗꯛ ꯑꯦꯛꯖꯥꯝꯗꯒ ꯐꯦꯜ ꯂꯥꯛꯑꯗꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯅꯥꯎ ꯂꯥꯏꯔꯤꯛ ꯄꯨꯔꯛꯑꯣ ꯂꯥꯎ ꯂꯥꯏꯔꯤꯛ ꯄꯥꯔꯁꯦ ꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯂꯥꯏꯌꯦ ꯂꯩꯁꯤꯕꯣ ꯏꯃꯥ ꯇꯥꯛꯊꯣꯛꯀꯦ ꯅꯪ ꯈꯪꯗꯦ ꯏꯃꯥ ꯏꯃꯥ ꯑꯝꯇ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯏꯃꯥ ꯕꯨꯡꯉꯣꯁꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯂꯥꯏꯌꯦ ꯂꯩꯁꯤ ꯌꯦꯡꯉꯨ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯅꯣꯡꯃꯇꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯏꯔꯤꯛꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯎ ꯏꯃꯥꯗꯤ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯌꯥꯝ ꯄꯥꯝꯗ꯭ꯔꯦꯕꯣ ꯁꯤꯕꯨ ꯀꯩꯅꯣꯕ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯅꯪ ꯀꯃꯥꯏ ꯃꯤ ꯑꯣꯏꯗꯧꯔꯤꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯕ ꯑꯉꯥꯡꯁꯤꯕꯣ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯗꯣꯔꯤꯍꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯐꯠꯂꯣꯏꯗꯣꯔꯤꯗꯀꯣ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯅꯦ ꯏꯃꯥꯁꯤ ꯐꯤꯔꯨꯛ ꯈꯨꯝꯗꯣꯔꯤꯕꯅꯤ ꯏꯕꯦꯝꯃ ꯃꯥꯗꯤ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔ ꯂꯩꯔꯗꯝꯅꯤ ꯏꯆꯥꯗꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯄꯥꯔꯣ ꯏꯃꯥ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ 이봉아 hꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦꯃꯤ 이봉아 ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯃꯤ ꯅꯪꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯄꯤꯛꯂꯤꯉꯩꯗꯕꯨ ꯀꯗꯥꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯁꯨꯛ ꯆꯥꯎꯔꯁꯤꯐꯥꯎ ꯑꯗꯨꯝ ꯉꯥꯡꯅꯗꯅ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯁꯤꯕꯨ ꯃꯤꯒꯤ ꯈꯗꯥ ꯃꯈꯥ ꯊꯥꯔꯒ ꯑꯗꯨꯝ ꯍꯤꯡꯉꯒꯦ ꯈꯜꯂꯕ ꯍꯣꯏꯕ ꯏꯆꯦ ꯍꯧꯒꯠꯂꯁꯤꯗꯤ ꯍꯧꯒꯠꯂꯣ ꯌꯥꯝ ꯊꯨꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒꯅꯦ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯕ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯀꯥꯎꯒꯦ ꯈꯟꯒꯅꯨꯀꯣ ꯍꯣꯏꯕ ꯏꯆꯦ ꯍꯧꯒꯠꯂꯁꯤꯗꯤ ꯐꯔꯦ ꯍꯧꯒꯠꯂꯣ ꯏꯆꯦ ꯆꯥ ꯁꯦꯝꯕꯤꯔꯒꯦꯀꯣ ꯅꯆꯤꯟ ꯅꯈꯥꯗꯣ ꯁꯦꯡꯇꯣꯛꯎꯔꯣ ꯍꯣꯏ ꯏꯆꯦ
ꯏꯕꯦꯝꯃ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯉꯁꯤ ꯆꯠꯈꯤꯕ ꯃꯇꯝꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯗꯕꯅꯤ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯅ ꯆꯠꯂꯒꯗ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯤ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯅꯦꯅꯦ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯕꯗꯤ ꯁꯥꯇ꯭ꯔꯒꯤ ꯃꯊꯧ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯂꯛꯄ ꯄꯔꯥꯁꯤꯡ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕ ꯃꯇꯝ ꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯁꯥꯒꯤ ꯔꯨꯇꯤꯟ ꯑꯃ ꯁꯦꯝꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯅ ꯆꯠꯄ ꯑꯍꯜ ꯂꯃꯟ ꯕꯦꯕꯥꯔ ꯇꯧꯕ ꯁꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯦꯛ ꯀꯥꯎꯔꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡꯁꯦ ꯁꯣꯏꯕ ꯍꯧꯔꯕꯅꯤ ꯈꯪꯉꯨꯀꯣ ꯍꯣꯏ ꯅꯦꯅꯦ ꯑꯩ ꯅꯦꯅꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏ ꯏꯟꯗꯣꯏꯅꯦ ꯐꯔꯦ ꯐꯔꯦ ꯁ꯭ꯀꯨꯜ ꯊꯦꯡꯒꯅꯤ ꯂꯣꯏꯁꯜꯂꯣ ꯁꯦ ꯃꯁꯤꯒꯤ ꯄꯥꯔꯤ ꯍꯥꯏꯕ ꯅꯣꯛꯄ ꯀꯥꯎꯔꯕ ꯅꯨꯄꯥꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯗ ꯉꯥꯏꯕꯗ ꯑꯩꯁꯦ ꯃꯔꯤꯟ ꯆꯠꯇꯧꯔꯕꯅꯤ ꯁ꯭ꯋꯥꯏꯗꯒ ꯍꯧꯔꯝꯕ ꯄꯨꯡꯇꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯃꯥ ꯉꯥꯏꯅ ꯉꯥꯏꯅ ꯆꯥꯕꯗ ꯄꯨꯡꯇꯣꯟ ꯍꯥꯏꯕ ꯖꯥꯠꯁꯦ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯄꯨꯡꯇꯣꯟ ꯎꯒꯦꯒ ꯐꯪꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕꯅꯤ ꯃꯁꯤꯒꯤ ꯂꯩꯁꯅꯥꯏꯁꯤꯁꯨ ꯂꯥꯛꯇꯦ ꯂꯥꯛꯇꯤ ꯂꯥꯛꯑ ꯃꯥꯜꯂꯦ ꯃꯔꯨꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯣ ꯉꯥꯏꯍꯥꯛ ꯑꯣꯏꯔꯤ ꯏꯕꯦꯝꯃ ꯄꯥꯔꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯣ ꯂꯥꯛꯇ꯭ꯔꯤ ꯃꯥꯗ ꯉꯥꯏꯕꯗꯅꯦ ꯄꯨꯡꯇꯣꯟꯒ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯂꯥꯛꯈꯤꯔꯣꯏ ꯃꯥ ꯀꯩꯅꯣ ꯄꯨꯡꯗꯣꯟ ꯀꯪꯈ꯭ꯔꯦꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯁꯦ ꯑꯩꯅ ꯑꯗꯨꯝ ꯉꯥꯏ ꯂꯥꯛꯏꯅꯦ ꯃꯥ ꯉꯥꯏꯅ ꯉꯥꯏꯅ ꯁ꯭ꯋꯥꯏꯗ ꯍꯧꯔꯝꯕ ꯄꯨꯡꯇꯣꯟꯁꯤꯡꯁꯨ ꯑꯩꯅ ꯀꯥꯗꯅ ꯍꯦꯛꯑ ꯆꯥꯕꯗ ꯁ꯭ꯋꯥꯏ ꯄꯨꯡꯇꯣꯟꯁꯤꯡꯁꯦ ꯂꯣꯏ ꯀꯪꯈ꯭ꯔꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅꯅꯦ ꯄꯨꯡꯇꯣꯟ ꯀꯪꯈ꯭ꯔꯦ ꯍꯥꯏꯁꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯄꯥꯔꯤ ꯂꯥꯛꯑꯦ ꯇꯨ ꯂꯥꯛꯇꯤ ꯂꯥꯛꯑꯦꯍꯦ ꯁꯛ ꯐꯖꯕ ꯄꯨꯡꯇꯣꯟ ꯃꯥꯟꯕꯁꯦ ꯄꯥꯔꯤ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯁꯨ ꯇꯧꯗꯦꯌꯦ ꯀꯩꯁꯨ ꯇꯧꯗꯦ ꯆꯠꯂꯁꯤꯔꯥ ꯅꯪ ꯍꯥꯏꯕꯗꯅꯦ ꯄꯨꯡꯗꯣꯟꯒ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯄꯥꯔꯤ ꯃꯦꯗꯥꯝ ꯔꯤꯅꯥꯒꯤ ꯍꯣꯝꯋꯥꯔꯛꯇ ꯅꯪ ꯇꯧꯔꯛꯄ꯭ꯔꯣ ꯇꯧꯔꯛꯇ꯭ꯔꯦꯗ ꯀꯩꯒꯤꯅꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯑꯅꯤꯌꯦ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗꯒꯤ ꯁꯤꯜꯂꯣ ꯁ꯭ꯀꯨꯜ ꯌꯧꯔꯒ ꯅꯣꯏꯅ ꯃꯄꯥꯟꯗ ꯂꯦꯞꯄꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯌꯥꯔꯅꯤꯗ ꯂꯩꯁꯅꯥ ꯑꯩ ꯁꯤꯜꯂꯔꯣꯏꯒꯦ ꯌꯥꯔꯅꯤꯌꯦ ꯆꯠꯁꯤ ꯂꯥꯎ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯎ ꯑꯩꯅ ꯍꯣꯔꯦꯟꯅꯦ ꯊꯕꯛ ꯑꯉꯥꯡꯁꯤꯡꯒꯤ ꯇ꯭ꯌꯨꯁꯟ ꯑꯣꯖా ꯑꯃ ꯎꯅꯔꯛꯑꯒꯦ ꯌꯥꯔꯒꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑ ꯇꯧꯍꯟꯁꯤ ꯏꯕꯨꯡꯉꯣꯒ ꯏꯕꯦꯝꯃꯒꯗꯣ ꯄꯨꯂꯞ ꯇꯧꯅꯕ ꯍꯥꯏꯅꯔꯒꯦ ꯍꯣꯏ ꯑꯗꯣ ꯑꯣꯖꯥꯗꯣ ꯑꯉꯥꯡꯁꯤꯡꯕꯨ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯩꯒꯗꯕ ꯑꯣꯖꯥꯗꯤ ꯄꯨꯕꯤꯔꯛꯎꯀꯣ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯄꯨꯔꯛꯇꯧꯔꯤꯕ ꯑꯣꯖꯥꯁꯦ ꯃꯤ ꯃꯌꯥꯝꯅ ꯐꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯑꯣꯖꯥꯅꯤ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯂꯥꯛꯅꯕꯗꯣ ꯑꯩ ꯍꯥꯏꯅꯔꯝꯃꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯔꯤꯒꯤ ꯃꯇꯧꯁꯦ ꯇꯨꯏꯁꯟ ꯑꯃꯨꯛ ꯌꯥꯎ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯔꯣꯝ ꯊꯣꯛꯑꯗꯣꯏꯅꯣ ꯈꯟꯕꯗ ꯋꯥꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ ꯁꯤꯗ ꯌꯥꯗ꯭ꯔꯗꯤ ꯑꯔꯦꯝꯕꯗ ꯃꯄꯨꯟꯁꯤꯗꯣ ꯃꯥꯡꯖꯔꯤꯗꯅ ꯍꯣꯏ ꯐꯔꯦꯁꯦ ꯊꯕꯛꯇꯣ ꯆꯠꯄꯤꯔꯨꯔꯣ ꯊꯦꯡꯉꯅꯤ ꯐꯔꯦ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣꯗꯤ ꯀꯧꯔꯝꯃꯕ ꯀꯧꯔꯝꯃꯕꯅꯤ ꯏꯃꯥ 이봉호한테 ꯊꯣꯛꯂꯛꯑꯅꯤ ꯄꯥꯕꯨꯡ
ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯅꯤ ꯍꯧꯖꯤꯛꯇꯤ ꯐꯅꯁꯨ ꯆꯥꯎꯔꯦ ꯑꯍꯣꯡꯕ ꯑꯝꯇ ꯎꯗꯦꯅꯤ ꯏꯄꯥꯕꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯁꯥꯅ ꯈꯪꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯕꯁꯦ ꯏꯄꯥꯒꯤ ꯃꯤꯠꯁꯤꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯂꯥꯏ ꯈꯔ ꯌꯦꯛ ꯈꯔ ꯇꯨꯝ ꯈꯔ ꯆꯥ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯤꯡ ꯌꯥꯗꯣꯔꯤꯕꯣ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯑꯝꯇ ꯈꯪꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯨꯕꯨ ꯅꯪꯒꯤ ꯂꯥꯏ ꯌꯦꯛꯄꯗꯨꯔꯣ ꯅꯃꯥꯟꯅꯕꯁꯤꯡꯅ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯒ ꯅꯪꯅ ꯃꯤꯅꯥꯏ ꯑꯣꯏꯔꯒꯦ ꯈꯜꯂꯕꯣ ꯏꯃꯥ ꯂꯥꯏ ꯌꯦꯛꯄꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯗ ꯏꯃꯥ ꯍꯣꯏꯅ ꯁꯞꯄꯣꯔꯠ ꯑꯝꯇ ꯇꯧꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯣ ꯆꯥꯎꯔꯛ ꯁꯥꯡꯉꯛꯑꯕꯅꯤꯅ ꯅꯃꯥ ꯅꯄꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯍꯧꯔꯦꯅꯦ ꯅꯪ ꯍꯥ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯇꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯅꯪꯅ ꯅꯨꯡꯉꯥꯏꯖꯔꯅꯤ ꯈꯟꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯂꯩꯔꯨꯔꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯕꯨ ꯐꯍꯟꯅꯤꯡꯗꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯦ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯤ ꯇꯧꯔꯁꯅꯨ ꯃꯃꯥ ꯃꯥꯅ ꯊꯣꯛꯄ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭ꯔꯗꯤꯅꯦ ꯑꯩꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯉꯣꯏ ꯌꯥꯔꯦꯕ ꯕꯥꯕꯣ ꯑꯉꯥꯡꯁꯤꯅ ꯉꯥꯛꯇꯪ ꯆꯥꯛ ꯆꯥꯏꯉꯩꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯏ ꯑꯅꯤꯒꯤꯅꯦ ꯇ꯭ꯌꯨꯁꯟ ꯑꯣꯖꯥ ꯑꯃ ꯑꯩꯅ ꯍꯥꯏꯅꯔꯝꯃꯕꯅꯦ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯅꯤ ꯃꯃꯥ ꯅꯪꯅ ꯅꯆꯥꯅꯨꯄꯥꯗꯣ ꯇ꯭ꯌꯨꯁꯟ ꯌꯥꯎꯅꯕ ꯈꯔ ꯍꯥꯏꯌꯨꯀꯣ ꯏꯕꯨꯡꯉꯣ ꯍꯌꯦꯡꯗꯒꯤꯅꯦ ꯅꯆꯦꯒ ꯅꯣꯏꯅꯤꯒꯤꯅꯦ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥ ꯑꯃ ꯌꯨꯝꯁꯤꯗ ꯂꯥꯛꯑꯅꯤ ꯅꯁꯥꯅ ꯈꯪꯅ ꯉꯟꯇꯥ ꯍꯧꯒꯠꯂꯨꯀꯣ ꯇ꯭ꯌꯨꯁꯟꯗꯣ ꯌꯥꯎꯗꯕ ꯌꯥꯔꯣꯏꯀꯣ